Status ki Lambi Thong Phagathanduna Aeroplane Tahangani Haikhibadu Jahaj Thadabagi Phivam Da Leire haina opposition ki Member K Ranjit na House the thamkhre. Manipur Legislative Assembly ki ngasi chwathakiba session da tongan ba demand taret pass taunaba House ki leader su oiriba Chief Minister Nongthombam Biren na puthorakhi. Demand sing adu khanarakbada opposition ki member Okram Surya Kumar, K Ranjit, K Megasandra amadi TS Lokeswar na Motion Singh pukhatki. Demand number 8 Public Works Department ka mari lainana MLA K Ranjit na hai Chief Minister ki banglo BJP ki office mamang amadi Rajbaban mamang asinatana National Highway singi phibam asi ka hena soksile lamdam asi ki mafam ayamba da leiriba lambi ki phibam asi khudong thiningai oire masigi manungda bobagai lamkhai dagi sugnu taba lambi asi ki phibam asi karamba matamda sembi gadawri bano lambi paring asi sembi naba kayarak hanna haizakhibana makata na haibada ikaiba faure maramaduna house na DPR saraka thamkhre haibagi mahut asengba warol ama thambiu haina MLA K Ranjit na house ta makata na thamki bobagai lamkhai tu sugnu sisa adok ki matik phatra phat tabaya ba phatra Manipur ki aigi da natre hujik lambi thong si akhoi gi patlaba pumba sida amuk henjana namthiba ma yawba du chap mana kare Manipur ki national highway si sir se honorable chief minister ki mamang BJP ki office laiba national highway mamang governor ki chaliba power chaliba national highway khara sida mangai sidai khara lapthok khibada lifeline oiriba Dimapur lambi jiri lambi sa adok ki matik phatta ba se haingai leitna phatta matam amada center gi BJP ki leader mayam la aga aeroplane tahangani ba sem gani hedna lathok ki budung si di jahaj oina thadabagi bhabta leire sar aduna I panning dre